chemical gi saruk amata yaudaba har khak sizinaraga Jathakiba lau Pathapna Pothok marang kaina puthokpa ngamle haibase mamang chahida pangthokiba organic rice production gi demonstration farming da chemical sizinatuna puthokpa pothoki changdagi chada yankai hena puthokpa ngamkiba asina mayek sengna takle hiramasida TOMTV ki akhanaba pawdamama Chahi manga gi manungda state asi organic state ama ohenabagi pandamda Chief Minister N Biren gi meeting makhada Action Organic Manipur na mamang chahida state asi gi tongan mafam marida organic rice production gi demonstration farming pangthoke mamang gi chahida chathakhiba demonstration farming na chemical sizinaraga puthokpa pothoktagi chada yankai hena puthokpada nattana matam gi oina lakpa laina tina kayadagi irai laina ngakthopa ngami haina Action Organic Manipuri consultant Dr. Maitan Kisangbam Thoithoina Fongdorakli. Dr. Thoithoina Makhatana Hai Ahan Bagi oina pangthokhiba demonstration farming na puthokhiba pothok singadu organic pura oire haibadi yakhiroi. Adubu manaba khongthang asimak chahi mari manga leptana chatharaklabadi masana organic oiraklagani. Pothok su yamna puthokpa ngamba amadi sale su ichangchang daba lau pathabasi laumi singna su soidana pamgani. Sale changdana isa sokhaloi-daba pothok puthokningdaba laumi tangani hainasu Dr. Thoithoina makha tarakli. Ahan makta hujikti organic ni haina khona claim to banat nasati akhona hujik tawri badi pesticide amasong sigumba chemical oigi oiba haksang ngai oiba sikolom singse amata sinna da bai aduga masi sum toina sinna raktraba amasong 3-4 years ki matung dadi mafam du maksi adum organic oirakani naturally akhona hujik lei sida akhona napi hidak haiba ma amata sinna jadre aduga phosphorus ki diammonium phosphate natraga single silver phosphate kain haiba natraga potash muriate of potash kain lei sigumba calcium amata sinna jade akhona sinna ready vermi compost gumba adigi natraga nimdagi na nitrogen sulhon badana tana pambi akogi laina tariba tina tariba singdugi repellent oina haidi moi tanthokinaba aduga mai mong su sinaba aduga akogi organic source ki oba nitrogen phosphorus potash mai hojik yamna phangamnina akoi adu oina sinajai organic ni haina akoina claim tawba yagiroi maramdi hanagi leiba residue kharama leirani hidaki lemkha kharam leirani nakanda sairi bidi kharam su sangakan adubu akoina haptrabadi organic farming si rice cultivation sadda organic farming asia soidana oigani hana achet pathajaba leje Tengkhang kayada urea fangdabagi awaba mayuk nariba sesu lau pathabasina kokhanba ngamlagani chemical suksin sizinadana lau bayai haibasi ngasidi khangle haramadi tilhak hidak leibagi sel tingdrabanina laumi singda hena sel chatpasu oidre haina demonstration farming mai paklaba laumi singna fongdorakli Hana urambada sangba level cost yan handaba khulolakpadagina siboki sida akoi hidak se chemical oiba til hidak se makhal mari manga gum kap adu handak ki matang jedi ai akoi chemical oina sinagidre aduga sumdai organic ki sinaga ai tinjo mata tagidre sidai puthoiba chinjak sina aigi family amadi masibu consume toiba hada ai organic ki oiba chemical less oiba chinjak khadi pijaba ngamani habisima ai yam chauthok chaba pok edu matam gi laina tina khara taraga su chemical yaudabida adum akoi cure tawba ngami yam nungai jare अखोगी हौजिक मतमसिदा अखोगी मेकिंग ओइबा हिदाक लाक्तक सिजनबदगी कैंसर हेंगलैबा अदगी डायबिटीज हेंगलैबा सि मयामजि सिगी पोथोक चि चाबदगी अखोई दुक्की मति अखोई अनाबा जि लैतना हक्सांग जि याम फन लैबदो फंगनी हाइबगी थाजबम लैजै इसादा Chief Minister N Biren gi meeting makhada kongba uchekon takhok mapal kairien bikhok arapti amadi kakching da pangthokiba anauba lau pathap asida akhanaba fau thakhiba leite Leng manana lokminaba fau thaba khaktani haina Dr. M Thoithoina fongdopaga loinana fau thabada organic har khak sizinaba yaroi hairamba adu ngasidi demonstration farming asina praman pirabagumbani tin taraklaga organic ki hidakna tin karamna hatkani haibagi wakhan thadoksi chemical yaudaba har sizinaraga uba lau pathapti mahausage ising nuksitka yamna chusinnabanina tin tabagi chang aduki matik hanthai hainasu Dr. Thoithoina makhatana fongdokhi Ana khoi na handak torsin multi locational trial line chan ba haiba tare nong ta dabagi su kanaba lei nong ta bagi su atongjaba leiba mayam leiraba su akhoi na te si damakta di ising wala su loina ma mafam mari se loin hing loina ma ka akhoi gi condition si leida sigumba organic oina lokhat hoba targa di chemical lagi si sine advantage lei haiba du sinna su dum proof obi ai ising helaga tagan ba leina makhan si ising walaga tagan ba taba leina yam lei aduna organic sina akhoi na tawri si ising hen gera wa gera leiba location du ga chanaba location du ga nap chanaba adugumba lo kang lone ana deda umai pai basum ate sutum la loina mo pakane sida Khutsemgi Har Yaodana season adana akoi
organic oiba har sing season raga chathaki balau pathap asina khusem gi season balau pathap sing dagi hena pothok puthokpagi chang henba climate resilient oiba crop oina puthokpa ngamabani na koi se longmi sing jiga koi kari tauraga leigidori koi se Mausana Lajarava, organic oiva, culture si, Henna Chokot and Mamatok Tadribra, Pothok Su, Henna Puthokpa, Sil Suyamna, Changhanda Aduga, climate urgelen oiva, Tin Kang the Gisungak Ngamlaba, Puthokpang and Balo Patapsi, Kuring Mangna, Sagot from Toy Karigumba Massi, Sagot the Batuga, the Aquiguina, Hongs Mangsil Lakliva, Low Patap Sing. Aduga tongan ba anauba technology lak pataragasu anauba makalgi chemical fertilizer sing season nabagi lambi si koi thadok matam oire longmi sing nasu matang asida hiram sida koi wakhal tare haraga season na phom thokpa organic oi ba lo pathap si hingkal naba honna si aiba wafam tu mai ke ka dagi thamlgi hiram sing matang da TOMTV news ki da mai isawang paudam jariba yaifo maitai kharibam times of Manipur Imphal